Akashvani Imphal R.K Gorani na pau pajari ahanbada maruiba bau Manipur anisba tanga ke nation dewarming day ngasi hawdokre masida angang lang mapan hidak pijana ba pandam thamli Manipur da hawju phawda dengue positive oiba masing lising aniga chahum marphu manga yaure umang baisakpa amadi umangda ain yada ba thabak thorom sing thorakpada forest staff sing da khodak da thabak lokhot pangamna ba sarkarna bolero amadi bike sing khochin nakre Tamilong Jilad Amar Fakon Hatpa Fava Amadi Yon Bakodak Ting the Haidi Amasung Barat Amasung Mongoliana culture energy Amasung minerals ta Tingbang Pina Hankanaba Amaru Oiba Yana Sing Sahitong Kre. Health Services के Director Dr. N. Hemanta Kumar Singh na haidi miyoiba amada til laiba asi sahi amadagi tramapan phawi manungda laiba angang singda thoi masina inkhalakliba angang singi masa phataba masa sonba yauna chaudam thihalli Manipur da anisba tanga ke nation dewarming day ngasi hawdokre raija thage thormadu Director of Health Services Manipur amadi State Health Society National Health Mission Manipur na sinduna lamphel da laiba IMA gi Heritage Hall da pangthokhi Thormada wangang the Health Services ki Director Dr. N. Hemanta Kumar na hai angang sing da hidak pijabagi campaign asida lamdam aski mipung khuding mangna puna hona minaduna campaign asi mipung khuding da hona bagi pandam thamli magna hai Doing of heading a scene in soil transmitted helmin side, like parasites tinging se. Sina yam low number tea pong dana, ngang sing sigi tirin sida, lairaga mana payangang, inkalakpang nutrients by am simo and satopa. At a hybrid nutrients city, inkalakpamatam yam highly demanding oiba, proliferating organs sing. Cells in tissues in the Amaruba, nutrient si parasites, Sina Tirin de Lerga Kandan Zatogo Matamsida, must have Hatabaya de and a Gamero Indiana, for your Kanga Him Tanaraga, for the deworming, mass deworming, Masito. Thoromada State Nodal Officer Soil Health Dr. A. Sylvia Social Welfare Joint Director Anjali Songtham Amasung Education SK Director NG Jogendra Saruyaki. Sandel District Health Society na sungasi jila asigi Mantri Pantha Village talaiba Kungpham Primary School da Nation Dewarming Day ani shuba tangkak hawdoki Thoromadu Chief Executive Officer ADC Sandel MD Firoz Khan hawdoki bani Manipur da hawji phawda dengue positive oiba masing lising aniga chahum marphu manga yaure raija asta hawji phawda mioi lising manga ga chatret kontre dengue test tawkhre sarkana thokpa dengue ngana thokpa cherol amada hai mioi punna mapiratre test tawbda mioi nipun te positive oiba thengna khibani Imphal West jila da punna mioi yankatruk test tawbda mioi kunmanga positive oikhi Imphal East jila da mioi kunmanga test tawbda mioi 13 positive oikhi Bisnupur jila da mioi ahum test tawbda mioi ani positive oikhi amde Thawbal jila da mioi nipan test tawbda mioi ama positive oiba thengna khibani Hawju phawbi ne Imphal West jila da mioi lising amaga chatre 13 dengue positive oiduna laina asina khwaidi sohanba jila oiri Sidokraba Shillongi Manipur Rajbari gi nauna sagadori basi atopa mafam amada sabiyu hanagi mafam adudi Manipur gi mangkraba hanagi Rajbari asi ningsing khubam oina adumak thamnanaba kokomina dabi tawri Lamphel leba kokomi office ngasi pangthokbe pawgi mifam amada loop asi convener khuraijam athobana hai infrastructure development of heritage complex Rajbari Shillong hai riba project asi makada Planning and Development Authority PDN Sidokraba Manipur gi Aitasik oiba Rajbari asi sumnagi structure amanate masi Manipur miyam gi amadi ningthau palingi matam gi Manipur gi ningsing khubam amani masi sidokhibada Manipur miyam aduki mate nungaitaba fawri mahangna makata na hai sarkar nauna thorang tawriba Manipur Rajbari asengba replica adu tongan mafam amada saba aduga sidokra mafam asidi adumak thamduna Rajbari asigi ningsing khubam ohenbiyo Amaromda Manipur imana su tugai kraba Rajbari asi athuba matamda hanagum zamanana sakana athuba matamda sabina balup asi cherol man taksilakli kegi moirang kendra apun balup nasu Rajbari asi hanagi saktam kahendana nauna athuba matamda semjinana ba taksilakli ICR Manipur Center amadi Agribusiness Incubation Center in the Sinduna Seoul amasumna chatharakpa value addition with hanigi training asi lamphel laiba ICR Research Complex aloi sinkre training adu saruk yakibasingda
kohi lokpa packaging tauba quality testing amdi value added product singi sem sabana singmagi matangda lam asda khang hairaba singna takpi tambi khi tabi riba pawasi Akas Bani Imphal dagini. Principal Chief Conservator of Forest amadi Head of Forest Force Anurag Baspain haidi umang mang chakpadi ngakthokpa amadi umangda aina ya thabak tharamsing tahondaba haibasi yamna maru oi mipum khuding mangna masi ngangna chaminagadabani. Bharat Sarkar amadi Manipur Sarkar na paikhatpa strengthening of forest protection measures ki saruk amoina forest vipa ke front line da leiriba staff singda bolero campers amadi motorbike inthopi ki thorom ngasi Imphal East Jilla gi luwang sangmam da leiba Manipur Forest Training Institute pangthokre thormada wangang la dunasi Anurag na hai October tha sidagi hauraga umang mai chakpi thodok toina thokli asigumba thodok thokpa matamda khudakta thabak lakhotnabagi dama forest ki staff singda Rajya Sarkar na motorbike sing amadi Kendra Sarkar na bolero sing asi khusinabani Shri Baspain hai. These have been done in two programs, Government of Manipur and Government of India. That is one under state plan. Motorcycles have been distributed under state plan, and Bolero campers have been distributed under CAMPA. That is Compensatory Forestation Management and Planning Authority Fund. So under these two programs, these vehicles have been distributed. And I believe that our frontline field staff who are also, patrolling nowadays for last 1 year, they have been patrolling very effectively our forest area. These vehicles will serve. They will make actually, they will strengthen their efficiency. They will be more in the field and they will be, monitoring all unwanted activities, including the poppy cultivation. Lamlaki usik phanaba lang thakpa singbagi mathakta Forest Department gi drive chathaba leptri masiga saruk amoy ngasi Thobal Forest Division ni makhada Kaksing Forest Range ke staff singna drive chathaba haukre ngasi ayu angan bada loksi pat ki akoy bada chathariba drive aduda usik phanaba thaknamba lang tararom phagat ki hairi Kaksing Forest Range ke range officer Sundar Huidromna miyamda pat amadi labuk singda lang thaktuna usik phabidana apil tawri makata na drive asi chathagi gani hairaduna kanagumana usik lang thaklama thengnarabadi aini matungina thabak lakhotkani haiki Tamenglong Jilla amadi masigi akoibada leiriba mafam singda Amar Falcon hatpa phaba amadi yonba khodaktagi thingle haina Jilla asigi District Magistrate Dr. L Angsim Dangsawana hairi Cherol amada District Magistrate and High Wildlife Protection Act lising amaga samapan humdrani thogi Section 50 amasung 51 gi makhada karigumba haribu usik asi phaba hatpa amadi yonba tarom labadi ain gi beserak phangani usik asi October gi ani suba chayol dagi hauraga November aroiba phawba sei khuding oina Tamenglong Jilla gi tongan ba mafam sing amadi Jilla asigi akoibada pairakpani Cherol asina makhata na hai Jilla asigi manungda leiriba air gun sing village authorities ngi khuthangda sarkada pikhalakadabani Manipur State Rural Livelihood Mission Department of Rural Development and Panchayat Raj ki makhada Kaira Gram Panchayat amasung BLF tarukna punna sinba Convergence Mela ngasi Kaksing Jilla gi Kaira Kathel Lampak Community Hall da pangthokre tharomadu da saruk yaruduna Block Development Officer Kaksing Khedananda Posangbam na hai Kaira Gram Panchayat ki manungda leiriba laikai gi self help group singna semba village level federation singna sinduna Manipur Sarkar tu leiriba tongan department singna piriba scheme kai kana basing phakthengna na phangana ba honariba sida miyamna kana ba lawbiyu Mela si khangnatana Kaksing City Block ki makai dagi su akhanaba gram sabha phamkhre BLF singna su village prosperity resilience plan gi makhada Gram Panchayat asi manungda sakho tharang thabak thorom sing paketning ba sing bathangi gram sabha phambada bele sing makai di oiba thajilekna basu video na hairi Mela ashida forest horticulture medical fishery handloom yauna tongan ba stall ke hangduna miyamda kana ba sing phangan ki Manipur Sarkar Director of Information and Public Relations na Unity in Diversity Together We Stand Strong haiba team da pangthokiba short film competition lisingani konmanga gi for lakthokle Ukhrulgi Sorenjan Basumna puthokpa Unity is a Beautiful Sound haiba film asida makok oire Kaksing Khunawdagi Dinku Thingnamna puthokpa Ima amasung Hidang Mayum Universe Sharma gi Lamannati haiba film sing asina ani suba amadi ahum suba tare Khangjrakpam Ajit Kumar Singhi We Are One amadi Kamrabam Kumarjit Singhi Disaina Consolation Prize phanglagani Wapo Bot Manipur gi ming sijina duna kanagma mi kharana fisa kolamade sel gi tingbang lukhrabi sing de pigin han sandrok liba asi laibak thibin han board asigi project officer na hairi
बोर्ड असना थोप चेरोल अमदा हाई कना लेजद्रब नुपीसिंग नत्रगा लुखराबिसिंग द इंग्लिश नि कुनमरी कुनमंगा gi oina tengbang sing asi piragen hairiba adu aran wafamni asugba notice amta sakana thokiba leite Uripo kumantem lekai leba Dr. Jumnam Lokendra gi yumdanga si ayung nomai kapsilam gi thodo adu yaning deba phongdoktana miyamna wakat mi pham kre Uripo kumantem lekai kamdebo lerak masin na pham kiba wakat mi pham aduda miyam tin pham da nomai kapsin dona mise miyam aki akang pibi ganu haibana singwa playcard sing paiki Rims ke retired physiotherapist Dr. Angom Ningol Asiam Ongberi ta debi bosing nenga iba mong da halam gi thodokpo All Manipur Physiotherapist Association ampa Manipurna kana yaning deba phongdokli Messi asi asumbalang lalantin puthokto na Messi esta channel be mi adu phaduna matik seba charak pibiu haidun ampa Manipurna mari lainaba singi pungning sing silli Akas bani Imphal dagi pau tabiri Bharat amasung Mongolia na culture energy amasung minerals ta tengbang pina bihangadhanaba maru oiba yana sesing sai tawna kre New Delhi dangasi Pradhan Mantri Narendra Modi ga lebak asi khongcheta leriba Mongolia gi Rashtrapati Kurel Suk Ukhana ga mihut kam gi thakta wari sanaki tungda apun bapagi mipam amada wa ngangbada Pradhan Mantri Narendra Modi na hai Bharat na Mongolia gi nagarisingda free e-visa pina warip laure magna hai sahi khudingi Mongolia gi nahak oiriba cultural ambassador sing Bharat lagnaba Bharat na singani Gृह मंत्री अमित शाह ने हाईरी प्रधानमंत्री नरेंद्र मोदी की लमजिंग मखादा सरकार ने टेररिज्म की मायोक्ता आखाकप थमदब थौसिल चनरी श्री शाह ने हाई लेबाक असिबु टेररिस्ट सिंह ने केहलकपदि ngaktoknaba thawrang kayamarum lokhatle हरियाणा की मनेसर नेशनल सिक्योरिटी गार्ड किनफुमा दोसुबा रेजिंग डे दा वांगांग बदा श्री शाह ने हाई लेबाक असिदा ऑर्गेनाइज क्राइम अमसुंग टेररिज्म थेंगनबदा एनएजी ना मांगजिल थारी मांगना हाई उत्तर प्रदेश के अयोध्या दा एनएजी की हब अम हांगदोक लगनी भारत नुपी सिनमिसिंग मसिंग सिंथान ngawi hengale केंद्रीय लेबर अमसु एम्प्लॉयमेंट मंत्रालय ने हाई नुपी सिनमी वर्कफोर्स ना सरुक याबी सांग असे इंग कुमजा लिसिंग 13 दा सादा कुलुमदो एरमबदो इंग लिसिंग अनि कुलुमदो कुनमरी दा सादा निफुनि थोइरोम यौरे वर्ल्ड डेटा बैंक डेटा मतुंग इन हौकिबे सही तरा दा ब्रिक्स लेबाक सिंग मरकता भारत ना ख्वाइदगी मसिंग यामना नुपी सिनमिसिंग सरुक यादना मखोइना सरुक याबगी सांग यामना सिंथान nge oina wangki मंत्रालय असिन हाई स्किल क्रेडिट अमसुंग थबक पीदुना अककनबा थौसिगले मखा थबक लखोटपदगी नुपीसिंगी सेमिलोन चाउना ओनबा पुरकपा अदु उबा फंगले इलेक्ट्रॉनिक्स अमस इंफॉर्मेशन टेक्नोलॉजी मंत्री अश्विनी वैष्णव हाईदी आंध्र प्रदेश ता अनौबा गीगावाट स्केल की एआई हब अमा सेंगोटलगन हाइना गूगल सन लाउथोखिबा असिना भारत की एआई मिशन माई पाहनबदा तुंगकोइना अचोबा मतेंग ओइरगनी हौजिक सानबगी पाव वाइखोम चित्रधनी दगी District level Junior Naga Indigenous Wrestling Championship listing ani kunmanga gi ahum suba edition ngasi dagi Senapati Jila da laiba AstroTurf Ground da hodokre Bharat Lanmi gi Red Seal Division gi sentang makhada Senapati District Wrestling Association Manipur na sinba championship asi tha asi gi 13 fawba chathagani championship asi da category ahum da wrestler 85 na saruk yari Kakching District Sports Association na sinduna pangthokliba kunithoi suba Leihau Devi Memorial Super Division Football League ngasi sanakiba match ta SWC Kairak na SDO Palelbu Panjal ani sinoda thoikre Nifunithoi suba state level master athletic meet lising ani kunmanga ngasi loisinkhre ngasi loisinbagi numitta 10,000 meter race 1,500 meter race discus throw hurdle na chingba event sing pangthokhi athletic meet asida makok mathang Taraba Sanaroi Singh Rajasthan gi Asmir da pangthokadaba 3 suba National Master Athletic Championship ta saruk yagani hariba championship asi mathang chahi gi January 13 dagi February 2 fawba pangthokani Gorani Hauzik aribada maru pau amuhana Manipur anis patanga ke nation diwaming de ngasi hawdokre masta angang lak mapan hidak pijana pandam thamli Manipur hauzik pawla dengi positive obe masing lising aniga chahum marfu mangai yaure Umang bai sakpa amadi umang da aina yadaba thabak thorom sing thorokpada forest staff sing na khudakta thabak lakhotpa ngamnaba sarkarna bolero amadi bike sing khusinna kre Tamenglong jila da amar falcon hatpa phaba amadi yonba khudakta gi thingle hairi amasung Bharat amasung Mongolia na culture energy amasung minerals ta tengmang pina hengatna ba maru oiba yana che sai tongna kre pauloi jare